Laija Entertainment na mayambu amuka na taramna okjari. Paring naina lijarak liba Tingkhang Marakta Leinam hairiba wari asigi ahum suba tangkak amasung aroiba tangkak asi mayam taminarasi. Nomadi ikang khangautana sanato mana school dagi halakpada mama ado yamna kanna masang ngamdadana leirami. Lehaw kanna hautuna kaithel ka amata chatadana phamungda hiptuna machida seba tawtuna leirami. Sanato mana mama do adumna phamungda hiptuna leirambado ubada pakhatuna hangi. Ima nambu kaidawrage iche ima sipo kaidawrage phamungda leirisibo kaithel chatrabro machena khumlai. Ngasai nangne school hek chatkibaga mama se kaithela chatki haiduna lusilami aduga maha pochei do kokthakte hek thangatpaga mama se ikhang khangautana wantarai. Aina chenchilaga imagi pochei do thangtharaga makokta ising khara haibi adudagi gyan khara lai. Aduga aina mama se phamungda pota halamaga ka chawbudo kauraga yengalli. Ka chawba haiba misak ase akoi manakta leiba pharmacy phamba laikai ki ahal amani. Ka chawbana mamagi BP olaga yengmada BP khara wangi hai aduga laihaw khara lei hai. Mahakna hida guli su khara pirami. Sanato mahanglei adu babadi ngasa ayu thoki badagi hanjalaktri yungaurga kadaiduna amlairamgani. Sanato mana phamungromda changsilaga mamagi manakta phammi. Ima nangbo khara nungairabro haiduna mamagi kokthakta khobak thamduna hangi. Mama na hairai ibungo tomba aise pangal yam solabani nache su yamna wajarabani. Napana marolama nangne hena khangba natro. Ima se kaithirga chatli se ngamda nakhon mayamgi khalaga chatlini. Sanato mana hairai ado ima nang kaithil chatpa lepo yumda oina potharaga leiro. Mama na khumlei aina potharaga leiragadi yumse chara henba tarbani. Napa yu ngawa sina gyan kajiktang tarabadi yam phagadabani haiduna kappi. Sanatombaga machegana yare se ima kaplanu nasa nungaitaba henba tare toklo se haiduna mama bu themi. Sanatomana macheda hangi iche ka chawbagi hidaki paisadi pikhrabro. Machena hairi aina pige tawbani adu kakana yarani haiduna pikhidri. Ngayaktang tumil leiraga sanatomana hairi ima se ngayaktang pothajarasanu mapanda amtang tholo iche ai wa amatang haike hairamlaga machin manaw ka adudagi mapanda thoklai. Machena karina tomba kari haike harino. Iche nang aina haidoise imada takthoknuko aise school kabase khara leplage aduga marakta chikon oina khara chatlage nomagi aina ngamjaba khara surga paisa khara tange. Imagi matause yengba yam nungaiti. Machena khumlei tomba nangbu chekon chatlage hairo parikha naksalakan sida metric parikha asida phajna hana thadokho aduga makha taba khanasi. Cheche su lemna leithokpadi natena aisu ayuk nungdang leptana phi sanaba honarage. Nang haujik metric naksalakpasida karanturan khanuko asumna hairamlaga machena lao chara khara wantoklaro haiduna sakhumromda kausilaga machid manaw chara wanminnai. Asumna yumda thokliba charangnaba ana ek yausilakpa kaya aduna maram oiraga sanatomba larik su kanna honajaba ngamdre. Somdana nomagi metric parikha naksilai. Mana hek sangjaba matamda tumda chadana larik kanna honajai. Laiba phabana mamado hidak guli khara chabadai khara pothabadagi masa kharati phaglai aduga kaithel su khara chachabasu ngamlai. School da parikha ki form fill up taunaba lautokba amuk haure. Somdana sanatomba amukasu matha saba haure. Sanatombana macheda form fill up ki matangda wari loina sarami aduga paisa su hairami. Adubu machesu tanja aduda paisa yamna wana thokpa matang oirambana lupa chamli chamngadagi hena putokpa ngamlamde.
Somdadi form fill up ki last date su yausilakle. Sanatombana ikai ki loina langthoktuna oja singdagi oina mateng niba hauki. Oja singna magi mawong ado ubada nungaimandadana ngamjaba mateng khara panglai. Uchinna chinna Sanatomba form fill up tauba ngamki. Parikha huwa numitto ay nganna iruja thoklaga laitin kurumlaba matung mamagi manakta changlaklaka hai. Ima ngasidagi parikha haudoini asoi angam yautanaba mithoi mihen oinaba bor pibiyu. Asumna haiduna mamagi khong soklaga khurumjai. Mamana mapi pirang sinthatuna Sanatombabu mikok mihen oinaba makokta nanthabiduna bor pirami. Sanatombana mapadusu khong sotuna khurami. Machena harai lao thenglani chakse chathoklaro. Machena saguri thongba amaga kangau amaga puthorokladuna mayam chak chamine. Sanatomba parikha thaba chatkhare. Ahanba numitto English subject thoi. Sanatombana khangjaba khara ado yam phajana irami. Adubu parikha hall manungda tawriba phibam ado ubada Sanatomba asuki matik pelamde thamoi soi. Parikha hall manungda mass copy tawnariba langnariba charangnariba mayamdo ubada yam ngaklammi. Maramdi mahak nongmatasu sinba hangba haitaba angang amani. Mahakna haijaba khara iramlaga parikha loiduna thoklai. Asumna tapna haukibana parikha su loisilakle. Haujikti Sanatomba wai kharadi sangle. Aduga mamagi mateng pangbo oina mahakna hairamba chekon chatpa haibado chatpa hauki. Parikha haidorakpada mahak 68.72% chatuna first division da lakhi. Adubu mahakna khanjarambadudi yauba ngamkhidre. Mahakna mai pakpado tabada imung manung yamna haraurami. Adugi makha tabada Sanatomba angang khara khomjillaga tuition macha tautuna home tutor khara chattuna paisa khara tanjaraga Imphal romda lairik tamdaba honaki. Mamada mana hairami. Ima aise Imphal da lairaga lairik makha tamtharage. Aina pamjabadi IAS ki parikha thabaduni. Ai kanna honaraga mai paknaba honadaba yade. Imaga ichegasu yamna wajaraklabani. Hauji aigi lairik tamnabagi damakta waruranu. Ai Imphal da lairaga coaching tuition khara lauraga adudagi phanglapa paisa aduna makha tamtharage. Yabra ima? Mamana khumlai. Hoi Tomba nangna hek pamlibado asum taw. Imana karisu hainingai leite. Asum haukibana Sanatomba hotnaba kanbana DM College ki entrance su yam laina mai pakladuna DM College da makha lairik tamthaki. Ayuk nganna hogatlaga yum chatlaga angangsing tuition tobiduna paisa khara tanjaduna lairik tamna makal kayagi lairik leituna civil service ki parikha gi damakta sem saba hauki. Somdana laibak thiba thaudok amada mapasu laikhidre. Aduga khara leiraga mache su chen chongduna luhongkhare. Machegi luhongbada mahakna manau nupa ama oina ngamjaba mateng amasung aun pot pangbiki. Wajaraba imung aduda machin mapwana honajarakpa chak pukham amada chaminarakpa singdo loina amamamta ningsingluraga machin mapwa konduna kapminne. Tapna nomagi matam asum haukiduna Sanatomba graduation su loisille. Aduga civil service parikha ki chen chongduna yamna kanna honajaki. Mahakna mamasu Imphal da puduna mahakna leiriba imung adugi sebari oina leituna mama macha punna laiminaki. Sanatomba civil service parikha gi form thajinduna parikha thaki. Adubu laibak thibadi ahanbadadi mai paklapa ngamkhidre. Adudagi mahakna hena kanna honaraga second attempt tawnaba hotnaki. Mahaki second attempt tawtuna mai paklaktuna
मेन एग्जाम सु लोइना क्लियर तौतुना इंटरव्यू फाव यौसिलखरे इंटरव्यू दा मंगोंदा हंगलप वाहंग सिंगदुंगी पाखुम सिंगदो इंटरव्यूअर सिंगना असुकी मटिक पेंजखी रिजल्ट हाइदोरकपदा महक वांगना फावदुना IAS फंखी नुमि अदो महक हारमंदुना मित्तकी पिरांग सिंधबन लेपखिदे ममाना पाव असे ताबदा मचाबु कोलगा पेना कपजखी मचेसु मनावगी माय पाकपदो ताबदा असुकी मटिक हराउजखी असुमना पोलोइदा यामना वाना हौरकपा सनातोंबा इमुंग मनुंगी फिबम अवाबा कया अमा खांगदुना माय पाकपा अचौबा अमा ओइखिबनी मरम असिना वारी असिकी ममिंगसे तिंखंग मरक्ता लैनम हाइना थोंजबनी तिंखंग अदुना महाना थेनरकपा अवाबा मयाम अदु सिंथाजै अमसुंग लैनमना माना वाना होनरगा माय पाकलकपदो मदुबु लैनम हाइना थोंजबनी मखा ताबदसु लाइजे एंटरटेनमेंट ना सुगुम्बा नुंगाइरबा वारी कया अमा पुदुना लाक्जगे अमसुंग आइगी सब्सक्राइबर सिंगना करिगुम्बा वारी नुंगाइबा लिहानिंगबा लैरगदी अदो अदोमना पिजरिबा WhatsApp नंबर सिदा PDF फाइल ओना सुंसोय सोदना थाबिरकपा यागनी मतंग असिदा लाइजे एंटरटेनमेंट ना दिजखिबा वारी असि तिंखंग मरक्ता लैनम से लोइसिनजरे मखा ताबदा अदोमना यामला ममल यामलाबा कमेंट लाइक अमसुंग शेयर सु तौबियु अमसुंग आइगी चैनल लाइजे एंटरटेनमेंट सिबु सब्सक्राइब सु सुंसोय सोदन तौबियु हायरगा मतंग सिदा ngasi ओइनादि काइनरसि थागतजरी।